Russiagi Lanmisingna Sloviansk Tamna Changsillakhibada Ukrainegi Lanmisingna Lanthengnanaba sem sakre Russiagi Lanmisingna nongpok thangba Ukrainegi Sloviansk Tamna Changsillakhibada Ukrainegi Lanmisingna Lanthengnanaba sem sadunu laikre haina official report amagi matungina phongdokle Ukrainegi nongpok thangba Sloviansk city asida Russiagi Lanmisingna Changsillakhibadagi athuba matamda akanba lanpham ama soknaragani haibagi thajaba lairibani haire Donetsk region gi manungsa na laiba apikpa city asida Russiagi Lanmising asina Changsillakhibadagi akanba lan sokna pham amadi oiragane handaki chayol khargi matam asida Russiagi Changsillakhliba Lanmising asiga Ukrainegi Lanmising na lairiba mafam sing aduga thapnariba si kilometer 15 dagi kun phawbudane Ukrainegi Lanmising gi oinasu anauba khusukhulai sing athuba matamda thunglagani haire Germany na pitharakpa anauba makhalgi sana kapa yaba artillery Ukraine da thunglare Sloviansk lairiba miyosing lana sina awaba chaitheng mayok na halle mafam aduda thakna chanaba ising amade gas laitre adubu electricity di lairi haire pumping station manakta akanba mawongda khuthokna bagi thawong sing chathaba hore haire Russiagi Lanmising na city asida Changsillakhpa matamda Ukrainegi Lanmising na maithiba piba ngamgani thajade Sloviansk city asi control tawnabagi damag akanba mawongda sem sakre Ing 2014 gi matamda Russia na sawatpa separatist singna city asi seize tawrurabane madugi matung tarakbada Ukrainegi Lanmising na amukhan na akan balan soknaraba matungda handokpang ngamkibani haire artillery kapsilakpagi makhol sing maruoiba square sing da tare Sloviansk city asi ngakthokna bagi damag darkar oiba khongthang sing pumnamak paikhatle Donetsk ki regional governor Pablo Krylenkonsu President Volodymyr Zelensky ga wari sanakre Russiagi Lanmising asina bomb top kapsinduna attack tawrakiba cherak asida working space bomb shelter amade hospital gi basement samgatuna emergency care gi damag thabak tawba hokre lan asi soknadringai mamangda Sloviansk city asida miyoi lak amarom hen leiramme haujikti saruk mari thokbage amakhaktamag mafam aduda leihore haujik evacuation tawbagi thabak asi yamna kanna chathare atopa city Kramatorsk dasu Russia na landa silakpa yana laire haujik mafam aduda oiriba atmosphere asi hena khudong thiningai oiba phibam ama mayokna re supermarket amadi cafe na singbada Lanmising na punsinduna laibage saktam sing oi numidang wairam amadi ahingi matamda kilometer nifu dagi na nifuga mga rom lapa mafamda ahubo pokhai bagi makhol sing taba phangle Russiagi Lanmising asi Sloviansk city naksilakpa sida Ukrainegi Lanmising na makoigi position sem saduna laire handaki matam khara sida authority amadi army na city asi ngakthongnaba honabada maruoiba thogdang lawduna mathau tawre masiga chap manaba mawongda Kramatorsk dasu sem sabage thawong sing chathare aikoina Russiagi Lanmising Changsillakhpa ngaiduna leire adubu taseng namakti aikoi masel hana sunabage lanasi loisinduna santi thamba ngamgani haina city gi mayor na haire Ukraine gi refugee angang singgi damag Russian journalist na Nobel Prize record oina yon kre Russian President Vladimir Putin na maning makha tamba laibak Ukraine da landaduna mi pak sana sihanba masung angang kaya awaba tahan kiba maram na refugee tarab angang singgi damag Russian journalist Dmitry Muratov na mahaki Nobel Peace Prize adu mamangi record thugaibo oina $1 million chamaga ahum dasmik mga da auction laukre haire yon bagi thabak adu tawkiba heritage auction ge spokesperson amana lairiba mi adu kanano haiba confirm tawkidai mi adu na mahaki mahutta kanagumba ma thadoklaga nilam okibane miyoi adu United States ke mapandagi ni haibadi khanglai Ukraine gi damak lingjel manaba utuna senpham yamna phangani haina aihakna asa tawki adubo asuk yamba senpham sidi thajarude haina Muratov na bidding loiraba matungda paumi singda phongdokhe thogdok asigi mamangda ing 2014 da Nobel Prize medal ama $1 million mari dasmik tare tarukta yonkhe blockade tawbagi matangda Russia na Lithuania da warning tawkhre Russiagi Kaliningrad lamdambu yimlonaba Lithuania na blockade tawsinkraba matungda Russia na thoksilasi da Russia na khut halakpa matamda Lithuania gi miyamda yamna sokani haina Russia gi Security Council gi makok Nikole Prekusep na warning tawkhre Russia forcing na nongpok thangba territory tamna Changsillakhre Ukraine na Crimea oil drilling da attack tawkhre European Union da yauna na bakip na honababu European lusing basing na taram na oklaba yari ba summit amagi mangoy na nang
Moscow na attack-sing hengalakpa yai haina Ukraine President Volodymyr Zelensky na mangjongna phongdokre ningthokaba numita Russiagi forcing na nongpok thangba Ukraine da lanphamgi mamang paring da leiba Turel paringi territory paisinkhre chayol kharasida maruoiba lanpham city adu oirakraba Severodonetsk ki khada Sibisk ki Donetsk Turel ge nongsuk thangba Ukraine na ayamba paiba torban paring da leiba town Toskivka paire haina Moscow ga yanaba separatist sing adu na phongdokre Ukraine na suhai riba town adu da Moscow na mai pakpa sing laikre haina yakhe European Union territory na question ba Black Sea da Russian outpost ama oiriba Kaliningrad ta tangai fadaba port sing puba thingba thambagi damag EU member Lithuania gi mayokta thabak lakhut kani haina Moscow na kihankhre thangjedagi sanaba haukiba Lithuania gi athingba duna outpost aduda koila yot sing yumkai shananabagi machak sing amasung thagwangba technology pusinba da thingba thamle adubu madu European Union na thamba sanction gi makhada mathau tawbadagi ne haina Lithuania na haikhe kari da pankibagi haiba khudakta marik sumba sing Pidana city authorities na Ukraine gi khwaidagi chawba Black Sea hithangpham Odessa da pokhai bagi makhol sing tai haikhe amarom da Crimea gi oil drilling platform sing da attack tawre haina Ukraine bu ngarang Crimea gi makok aduna maral sikre ngarang ayuk yengna baduna Chernemo Mepteges ki drilling platform sing de attack tawki haina Sergei Aksinov na haikhe Ukraine attack adu da miyoi manga kankhre makhoi gi manung da hum sokhe atai singi damak thiri haina mahak na haikhe Russia na February 13 da Ukraine da military operation sathaba haukiba dugi matung masi Crimea da offshore energy infrastructure da attack tarokpa ahanba ne Russia gi damak spy network da yawi haina singnaba senior public leader ani Ukraine authority na phagatkhre Ukraine na senior government official ama amasung business dealer ama bu Russian spy network ama da yawi haina chingnaba dagi phagatkhre haina Ukraine gi security service na ngarang leibak pokpa numita phongdokkhre Ukraine Russia lan asina malem ase nuclear lan gi khusukhulai thampham ama onthoklaga ne Seoul da phongba pause news stand headline da yamna noba section wa oina North Korea na nuclear test tawbagi chawna oithokpa leire haina phonglakre mapan da thoklaga wari shanaba ma da sahi kunganipan suraba office worker Lee Zeng Sang na hanana mahaki oiba wafam phongdokladuna matau karamna North Korea gi yamna yangna Changsillakhibada nuclear bomb gi khongjang asina aikhoi ngamkhai amadi isingi lamda thorang tawrakliba se matau karamna mayok nagatagi haiba wafam hanglakhiba laikhrabane maram asina aikhoi gi laibak South Korea su nuclear program asida makhata na hena chakhut thorangi thabak paikhatpa mathau tare hauji nuclear war ama thorakpagi tangai fadaba adu leide haina li na phongdokhrabane South Korea da nuclear program ama chakhut hangadabani haibagi voice vote launabada sahi asigi February thada South Korea gi miyoi saruk Mari thokpagi ahumdi ayaba pikhrabane point asina maru oina lauraga miyam amadi politician singna nuclear nataba tai power sing hena hengadhananabagi sahi yangkhai hena honaduna lakhre masina maram oiduna nuclear sakti paiba laibak singna paidaba singda usit thawaidaba ot naibagi thabak hengalakle khudam oina hojik sathariba Russia Ukraine lanphamda nuclear power paiba Russia na paidaba Ukraine bu machet kaya thokna thugaina bohonaragliba sini haire Payay oina saukhulaklaba laibak singna Ukraine gi lanpham asidagi para kaya tamle Russia na nuclear gi marumda Ukraine bu yausinana bohonarakpaga loinana atoppa nation singsu midyang thamlakpa yai masigi damak nuclear gi khulai asigi maramda laibak khudingmak na section na amadi masigi matangda kumna khangjinba amadi khangminaba mathau tare haina security expert singna phongdoknarakle aroibada tabiriba pumnamakpu thagachare